Manipur Top Channel dagi video amta update tawjage ngasi ayuk fongmasi fongna December gi tang kun go humdoida irang haubo miyoi singi maral mathum sil tawkhre. Uttar Pradesh ki Chief Minister Yogi Adityanath na Anti-Citizenship Act protest manungda lanthum manghan kiba singi mathakta fine thian duna chap chaba laman khungani haina phongdokraba numit nini gi matungda laingakna state adugi district kayada ngarang digi hauna hingsa gi thaudokta sienaba miyoi sing masak maming khangdoknaba thorang pakhatpa hokre maduga loinana masak khangdoklaba mara laide haiba miyoi singi maral mathum sing sil tawduna thamkhre haidi nakal amaromda ngarang Rampura da nauna hingsa gi irang thokpadagi miyoi ama siki athengwadana asokpa miyoi ama laikatnaba ngamdana siki miyoi adu Kanpur da thokiba irang da sokhibani haidi State ki mafam kya da satharakpa protest ta haukiba sagol se numitagi hauzik phawbada sikiba miyoi masing taraga nipan sukre haidi Supreme Court na Englishing ani ga taraga nipan da thokiba order amagi makhada laingakna Muzaffar da irang sagatpa amadi miyam gi lanthum manghanba miyoi singi dukan yangkhai sil tawduna thamki hairiba dukan sing adu akai atoi thokiba Ministry Chowk amasung Kasisi sarak area singdane SSP Abhishek Yadav na phongdorapagi matung ina dukan sing adu thonglon silamriba karigino haiba confirm tawdri amadi dukan sing adu gi manaksu miyoi kya yomsinduna laiki haiba wafum phongdorakli nakal amaromda Firozabad Police na lusingba Sachindra Patil na haikibada irang tawba hingsa sathaba singi mathakta NSA pangani miyoi kya na police ka akan mamong da khut thokna kiba Lafong District Administration na amang ata thokraba sing adu yengsinanaba member mari na saba panel ama semkhre haina su phongdorakli. Thank you.